पृथ्वी की हिस्ट्री दा लान नत्traga हाना सुनबा violence ना करिगुमा मखल अमतगी वारविशिन नत्traga फोल ताहनबा प्रॉब्लम दुगी सॉल्यूशन पुरकबा अमतंगम किदे हाबसे हौखिबा वारी सिंग साखिने पृथ्वी की अहान लंजाउद म्योय करोड़ अमगा लाख हुंफुगा मंगा रोम सीके अदुगा $337 billion रोंगी सेंफम लोइगे इंडिया की पैसादा पाथोकलुरबदी करोड़ लाख कुनिपान गा लिसिंग हुंफु मरी रोम ओइगदौरिबने यूनाइटेड किंगडम फ्रांस यूनाइटेड स्टेट्स जापान इटली की अपुनब एलाइना जर्मनी एस्ट्रो हंगेरी की एम्पायर सिंग माइथीब पीकी हाइजरबसु मांगलिब सेनफम सीख्रिब मियाम की पुंची असिबु अमुक हलउ यागद्रने यूएसए की एलाइना लान ngami हाइदुना हौजिक मखोइना जर्मनी दा पाखोन सिब यागद्रा मखोइ की पपेट ओयु हाइब यागद्रा अदु ओरबदी लान ngambagi असेंग बवन थोक्सि करिनो अदुगा पृथ्वी की अनिसुब लंजाउदा म्योय 5.3 करोड़ की पुंची मांगे अदुगा पृथ्वी पुंबगी ओइना $1,300 billion खर्चा तौके हौजिकी पैसादो ओंथोकलबदी $4,000 billion हाइबदी लुपा करोड़ से करोड़ 30 मरी ओइगनी हाइबने कया यामख्रब सेनफमनो सीख्रिब मिगी मसिंग पैसा अमुक हलउ हाइबदी याररोय अमगा अमगा नुंसी चानना हिंगमिनदुना साउखतमिननब होनरमलबदी ngasiगी ओइरिब पृथ्वी असे सही चाम नत्रगा चनीगी मतुंगदो ओइगदब पृथ्वी की सक्तम हाइबदी चाखोलबा हेना एडवांस ओइरब पृथ्वी ओइरमबसु याय अदुबु मियोइबगी नापल लमदी पेन बनाइदब वकलोन सिंगदुना ngasisu लांदि लेप्ट्री मणिपुर हौजिक थोकलिब इरांग असे चही अमा फरकदोरे लान असिना ममल यामलब थवाय अमदी पैसा कया मंगनख्रे खangminnasi ngasi की वीडियो द वर्ल्ड ट्रेड सेंटर थुगाइबगी प्लान तौखिबा तमथीरबा 9/11 की अटैक अदुबु सिनखिबा ओसामा बिन लादेन कमदौना फाखिबगे अमदी हातखिबगे हाइबदु आहानमुक्तदा पुंसी माइगेना मयामबु तराम नोक्चरे अपुनबा मणिपुर चाखोलबा लैबाक अमा ओइनबगिदमक अखोइ पुन्ना नुंसी चानना हिंगमिनरसे हाइबा पाउजिल पिजरे ममांगी वीडियो द वर्ल्ड ट्रेड सेंटर काइख्रबा मतुंगी हाइबदी ओसामा बिन लादेन बु सियायना फानबा होनरकपगी वरी मखा अदु लाक्चगे 9/11 के थौदोक असगी हेक नोंगानबगा W बुशना लुचिंगदुना माकी नंगनबा इंटेलिजेंस की मियोइसिंग कुमना वा कया तानरमे अटैक असगी पागुमसे यामना थूना अमदी मतिक चाना पीबा पामलमे अल कायदा अमसुंग बिन लादेन बु लोइसिलुनबा चथगदुरिबा लानसे सियायना लुचिंगबा टीमने CIA की काउंटर टेररिज्म की डायरेक्टर कॉफर ब्लैक ने प्रेसिडेंट बु कन्विंस कन्न तोरमे चंगसिन गदुरिबा लानसे अखोइ सोइदना माइ पाकने अदुबु अखोइ की मी खरदी सोइदना सिगने अदुगा असोपन साथीने यावगने हाइबसे प्रेसिडेंट खंगलमे W बुशना चिंगनबा हेंगलगलमे अमदि हंगलमे कॉफर कैन यू रियली डू दिस ना थबकसे सोइदना माइ पाकबु ngमगदरा कॉफर ने खोमे अगी वाखलदा चिंगनबा बत लेते अखोइने सोइदना माइ पाकने प्रेसिडेंट खोमे दैट्स व्हाट आई एम टॉकिंग अबाउट गो गेट हिम 9/11 की नुमित निनी की मतुंग लेंगलीदा लेबा CIA की हेडक्वार्टर्स दा हाइबा टॉप सीक्रेट मिशन नसिगिदमा यामना हाई सिंगलबा मियोइ तरेट खलमे मखोइ तरेट साबा टीम असगी ममिंग से जो ब्रेकर हाइना ममिंग थोलमे चाना थंगनबा अमदी अतै अति पोलम सिंगी मताइदा AK-47 राइफल्स 9mm पिस्तौल सिंग अदुगा $3 million की केस लुपा चाम चटपी नोट बॉक्स अहुम दा हापतुना पुखिबने हाइरिबा सेनफम असिना मरुइन अफगानिस्तान दा मखोइगा एलाई मयाम अमा मतेंग पांगनबा रिक्रूट तौनबगिदमक्तने 9/11 की हप्ता अनि की मतुंग मखोइ अफगानिस्तान दा थुंगे मखोइना अफगानिस्तान दा पांसिर वैली हेक यौबगा अदुमक मिशन हौख्रबने मखोइगे यानबा मफमदुगी लानमिसिंग मखोइगे पुन्ना चमिननबा सेंगवटपा हौरमे 2001 की अक्टोबर लोइसिलकपदा USA की स्पेशल ऑप्स चामा अमसुंग CIA की ऑफिसर सिंगा लोइनना ग्राउंड थबक तोरमे अमदी म्योइ लिसिंग हेन रिक्रूट तौननबा अमदी अमेरिका की माइकैदा पुन्ना चमिननबा होनके फाइट स्पेशल फोर्सेस ग्रुप की फॉर्मर स्पेशल ऑपरेटर गैरी हेरिंगटन असुम हाय अयागना अमुक फाबो उद्रिबा म्योइसिंग मफमदुगी मखोइना सेंगलिबा लानमिसिंग मखुत्ता AK अमसुंग RPG मयाम अमगा लोइनना मतम अमा हेक्तदा अखोइगी ngaksamse kaklamgani haibagi chingnaba akibadुगी मरक्ता मफमदुगी लानमिसिंगा पुन्ना थबक तौमिनबा हाइबसे अराइबा अमदि ओइरमदे पैसा खरगिदमक बिन लादेन फानबा होनबदा अखोइगी माइकैदा लेपलिबा मकोइसे अखोइदा अमुक कैतौङै ओनसिलकनी हाइबगी अकीबदो अदुमक फावरमी हाइना इंटरव्यू अमदा थम्मे प्रेसिडेंट संगसिलिबा खोंजंगसे यामना तपमले हाइना मिकुप खुदिंग असावबा फोंदोकबा लेपलमदे W बुशना लमन खुमनिंगबा USA की शक्ति उनिंगबा बिन लादेन अमदि पृथ्वीदा लेरिबा अमा हेक्तना अमेरिकादा सिंगनरकबा हाइबसे नाकोइगी ख्वाइदगी असोइबा ओइरबनी हाइबसे उनिंगबगी नापल अदु मिकुप खुदिंग हेंगलगलमे माकी ngaingam मतौदा CIA अवाबा ओइरमे तपना लोन संगसिनबा होनरमबदु खर मखैदि काइके हाइबदि लांजंग असे यांगसिनबा हौरगलमे नॉर्दर्न अलायंस सिंगना अफगानिस्तान की शहर पुनमक खुदुम चांगसिलगलमे लान कुमांग साउसिलके अफगानिस्तान की मफम खुदिंगमक्ता USA की लामी अमदि मखोइगा पुन्ना चटमिनरिबा नेटो यावना मफमदुगी लामी सिंगना लौसिलके
Al-Qaeda amasung Taliban lana se mayoknaba ngamlakhide mirot loina oike khwaidagi maruoiriba prime target Bin Laden matam masida pau phanglake madudi mahak yamna safe oiba chingi mafam amada lotuna leire November thadani CIA gi radio intercepts haibadi radio da pau phaunariba mayamsagi frequency da thachinduna makoina ngangnariba singdu taba yaba masida Osama Bin Laden gi khonjel ama phaba ngamke Hariba konjel asina nganglak liba mafam asa Pakistan gi border dagi 16 km rom challaga leiba Jalalabad hariba sahar asigi kha thangba sarukta leiba tora bora kauba sing amagi surung amadagi ni haiba khangmangamke mayam sa mathum marang haunakhibane yamna thajadana radio intercepts dagi Bin Laden gi leifam khangmangamke Changsil liba lanjang thadariba paisa mangliba matam punamaksigi maruiba prime target asa mahakne 9/11 da hakthengnana chenariba sa mahakne November gi aruiba hapta dani CIA gi maruiba lami amasung local guide chingal loinana hariba mafam asida sangshinke CIA gi official sing amadi president khongchat asigi pau ngainaki mission asida involve toriba khudingma khongchat asida pungning loina lublakibane Bin Laden phare natraga hatle haibagi pau sidabu taning badugi ikau langbaduna punamak chaukri da phamduna leiba ngamnakhide December gi ahuba hapta ani sha tora bora da CIA gi lanmising US Army amadi local guide ching yauna sangshin khibane nong thak yauna landake bombing tawduna mafam amada pulap hoijelame Pakistan gi border da lanchil lakpa ama hekta loishin na bagi damak hariba border rasida Pakistan gi lanmi lishing mari rom su paiduna leirabane Bin Laden amasung mahaka loinariba miyoiseng hariba surung asida pulap tasinduna chenfam leitaba mongda lang thaktuna thamkhrabane adubu angakpane Bin Laden gi hai singbaduna December mayai chalakba aduaida mangondagi lakhiba radio signal lepke mahak nanthokre Bawasa President Yobada Atuki Matik Asawna May Hoke, Shai official singda Akanba Wahi Wata Fawasi Naduna Chaikibane. Tora Boragi Mighty Basigi Matung, Bin Laden Amadi Maki Kangbu Sing, Makoina Chelambayaba Mapam Sing, Haibungamde, Pakistan, Iran, Yemen, Nattraga, Southeast Asia, Yamna Naxilam Lava Mission Aduki Pantung Hauzikti, Pak Lava Samudragi Irun, Loukhiba Chap Manaki. Masigi matungdani foreign ally chingaluinana NATO yauna prithibi laiba kayada terrorist ki mayokta sathakiba lanado adubu prime accused oiba Osama Bin Laden phaba ngamagi asadudi mangnakirame Americana mamang thakta amukta sizinakidriba khulai kya sizinake makoigi budget ase $1 billion yauke lana se angakpa phangna paisa sangkiba lana moike oiningbo oijasano changning paisa changjasano akhoi pandamdi Al-Qaeda gi leader fana ba honaba haibasina makhoi most priority number 1 ni haibasa CIA gi official sing amadi lanmi sing da mikup khuding ningsing halame hari basidagi FBI shu mission asida yausilake 2001 gi December loisilakpa duaida terrorist ki second wave attack amu horake 22nd December da Al-Qaeda gi member Richard Reid Koba Mishak ama Paris dagi Miami jamna paigada ba flight ama maduda mahaki khumukta napsin duna purakpa bom ama pokhaya na ba honaringai phaba ngamke terrorist ki atopa anuba lanjang ama mu mayok naragadra haibagi akiba miyam da hengalake intelligence ki power ki khangmungamke madudi purity shin batungna loisilage haibagi matagum biochemical weapons sing season na ba torang tore amadi sodium hydroxide ki bom power sem na ba honari haibagi paw phangke hariba matamase America amadi Europe laibaksing wakal laitana kanagum amata leiba ngamkide maramdi horen ngaihak leiraga natraga hayeng karba makalgi terroristing dagi khudong thiba nangadagi haiba kanamata haiba ngamlamde 2002 gi March thada Pakistan amadi CIA gi aputma team amana Abu Zubaydah kauba Al-Qaeda gi maruiba I pau kya piba ngamgadaba fissure attack kya gi maramda khangma ngamgadaba natraga Osama Bin Laden gi maramda pau piba ngamgadaba yam high value target oiba misak ama phaba ngamlame hariba misak asida wahang pahung tawduna I pau lawnaba khangdoknaba honaba haibasina makhoi hojik phawbagi oinadi amata ngairaba upai oirame mahakse USA da kariguma purabadi lawyer mahakku defend tawnaba ama soidana laikigani amadi criminal procedure sing adu chataduna law tawduna lerabadi misak asidagi kariguma makal amatagi I pau khangma ngamlaroi habase chap chana khanglame Marabasina Abu Zubaydah se black site haina khangnaba mafam amada puraki mafam ase USA gi law gi wangwada criminal namabu wang pahung tawnaba thamba aron mafam amakhangне ahanba wang pahung tawbagi face da khangmangamke madudi Khalid Sheikh Muhammad kauba misak se 9/11 gi thawdok asigi architect ni habase masigi matung Abu Zubaydah wa mache amata ngangkhidre wang amata gi pahum pikhidre Mathang kadai da attack tawgani kanana tawgani karam makalgi lanjang oigani habana chingba adubu karigumbi amata khumkhidre
Maram asina enhanced interrogation program haibadi CIA na sizinaba lanpha amabu karamna machin kumangadagi haibagi technique sing tumba yahandaba kupak na thaba ahuba makol manakong mayada tahanba yamna wana pija pitak tauba bora nattraga tawel namana mamai khumjinduna mathaktagi ising haibinachingba third degree torture sing hariba procedure sida yawgane adubu masaya US gi media sing da kamdouna leak oirakibano khangdana CIA gi EIP asigi matangda controversy mayam ama thorake hariba wang pong chatabada sizinariba thawong asi US gi law violate tawi masida general officer sing cherak pigadabani 9/11 gi thokdokta chenadaba miyosing amadi nampu da maral yazahanaba CIA gi operation khumang chauksi li haiba yanaba mayamda ut zainaba honaribani haibana chingba controversy kaya mathang thorake adubu CIA hanba lekhide risks punamak lowke Abu Zubaydah gi machadagi thorakiba 9/11 ge thokdok asagi mastermind al-Qaeda gi ahum suba mioi Khalid Muhammad Sheikh 2003 da aduga maki hek makada thabak tawminariba Abu Faraz al-Libi na 2005 ta phaba ngamke asumna mathang al-Qaeda gi member sing phaba amasung hatpa masing khangdana yawrake adubu prithibi shin matungna han tawriba al-Qaeda gi luchingba Osama Bin Laden phaba ngambadi lairadana maki maramda wahi ama phawbo tabadi phangkidre kupna khanaba horake CIA na mahaki kongun liba ngamgadaba sa lambi mari khak legane ahanbada mahaki imung manungi mioi ama hektagi kongun lina bahonaba matung inaduna makhoi kadai da leibagi khangdokna bahonaba anisubada Bin Laden gi i paw putok pusin kanana tawi mishak adu thina ba phangna bahonaba ahum subada al-Qaeda gi luchingba mioi Laden gi hek makada thabak tawba mioi ama hekta masak khangdoktuna mahaki matung inaduna leifam khangna bahonaba aduga mari subada Laden na i paw phangno nabagi damak sizinaba video nattraga audio tape ama hekta phangna bahonaba masidagi makhoigi leijaba technology sinaduna video nattraga audio du kadai da namliba no haibadu khangna bahonaba hairiba lambi mari sine makhoina afaba makal ge searching software sizinaduna mi masak chanaba photo sing thibagi thaba angakpa phangna kangkhatlame amadi aroibada mayamna yamna luna khaludaba mahaki maramda henjinna lusinna thijiludriba mioi amakak thorake mahak asi soidana thokdok adugi amadi al-Qaeda gi key member oigani haina thajaba misak ama mahaki maming ase Abu Ahmad al-Kuwaiti hairiba misak asigi maming ase 2002 da North Africa gi leibak amada leiba lanpha mayam gi thampham amada al-Qaeda gi member amakakna palakiba maming ne lanpha aduna haibada mahak ase Bin Laden gi paw puthok pusin tawba mioi oiramba yai haina pankhibasine adubu misak asidi achouba lampak amada mit punchinduna football sanau haina thadokpaga chap manake maramdi mahak ase kanano haiba khanglamde mahaki asengma maming mahaki masak mahaki khonjel mahaki leifam karigumi amata khanglamde chumna kaki maming ama palambadu khaktane adubu mahakbu phangnaba thiba haibase hawjikti CIA na Bin Laden gi khongul linaba last option ne makhoigi khutchalaba lanfa oina leiraba kayada Abu Ahmad ki maramda hangba leplamde lanfa khudingmak amata khaktana wahang pawng chatharame adubu kanaramde kanaguma kharana hai Abu Ahmad asi Bin Laden gi i paw puthok pusin khak tawba nataba mahaka leiminaramba phawba yai haina phongdoknarakpa yawke detaineesing gi manungdagi al-Qaeda gi ariba mioi 9/11 gi mastermind sing gi manungda ama oiriba Amr al-Baluchi mayanga manadaba pawkhum haibadi lanpha khudimangna Abu Ahmad khangi haidaba amata yawroktrabada mahak khaktane kanano Abu Ahmad haibadi ai sungkhang khangde haiduna chenbase masini lanpha oiraba matung ayhaki luchingba kayagi maramda khanglabasu khangde haiduna oidaba ngangduna kudongtiba thokadabadagi ngakthokpa mayam ama yawrabasu asengba ngangadaba mafam haiba malegane oidaba ngangba nattraga asengba haiba nisha mafam matamgi matungina sinagadabane ai lingjel khaba mini haiduna khariba lingjel thauna adu mafam chana sizinnadrabadi arima tagani tanja asida oversmart haibasi kanadi haibadugi paramasu phaminabi yai khangdi haina kumlubaduna mayamga manadaba pawkhum oirubana mangonda Abu Ahmad ki maramda information khara soidana leigani haiba khangke al-Baluchi dagi makoina kariguma makal amatagi i paw phangma ngamloi haibasi khangge maramasina mahakpu phuba cheiba tawbagi mahut kupsen senarake jail manungda leiriba makoina paba lairik amagi chekhumgi karakta warol khara iduna chi macha amakakta thupchinduna hapchilibadu mahangna udana ba khangandana khilliba CCTV footage aduda loina urame amadi mahangna tawribadu kanamatana yeludana ba warep narame Sitigi warol do tuminna parame madudi Abu Ahmad ki maramda makoida karimata haido kanu haibasine masidagini CIA na Abu Ahmad ki maramda khangning bagi langtak naba ngaingamdaba angakpa pangna hengalakibase al-Qaeda ki member ama oiriba Hassan Guldagi yamna maruoiba al-Kuwaiti ki maramda information khara phangmangamke madudi Abu Ahmad hariba nupa sa Bin Laden dagi mahakna hapkhiba anuba chief of operation pariba Abu Faraz al-Libi da i paw thadok thajin pitok pishin tawba misak ama khangni haibasine
Abu Ahmad ki maramda thiba mahaki asengba maming mahak hauzik kadai de lei kanaga pau phongnei kanaga chatminai mahaki photo gumba asina chingba kaya leptana thigalame hairiba cherek asida terrorist ki mayokta sangsinba lan lepa leikide aduga terrorist ki thawong kaya mayokna su tolamde 2005 6 7 swaisha prithibida al qaeda aduki matik popular orake suicide bombing kaya yauna lepa leitana tamthiraba thongdo kaya terrorist singna sathaba lepkide matamase terrorist masing khangdana hatpasu leblamde adubu Bin Laden phaba ngambagi asadudi yamna labna leire intelligence da pawse makal makal lake kara amana Bin Laden Peshawara gi bazar da urami kara amana Karachi da urame aiga khangnaba maru amana mahak se Africa da urame Africa da mahak karigumba thabak khara tawgada manbagi chingnaba lei adubu awoiba oiba yaba achumba likul leiba pawdi amata oiramde 2009 da Barack Obama na anova president oire mahakna Leon Panetabu anova CIA gi director hapke mahakna director hek oibaga Bin Laden gi leifam thina bo honabada araiba pangal sakti siznarame mahaki leifam khangba yaba pawgi likhun khudingmak matik chaba praman ga loina leiba pawmakti ama toiramde kanagumana so haine Bin Laden leikhidre adubu lepadi leikhide makha tana mahakpu thibagi thabak adumak chatharame Bin Laden gi e paw putok pusin tawbani haiba al-Kuwaiti kanano khangnaba honabadugi makha tarakpa oina anauba pawgi likhun khara khangba horake yamna thazadaba mawngda asengba maming nataba Abu Dujana al-Khurasani haina maming thonba blogger amana jihadigi maramda sandongna taktuna phajaba wahi wata sizinaduna video kya YouTube ta thagalakpa thengnarame amadi prithibigida mahaki followers ya aduki matik yamna leirame CIA gi allied oiriba Jordanian intelligence service ki matingdagi nupa asigi asengba masak khangdoke mahaki asengba maming sha Humam Khalid al-Balawi kawi habasine Mahakpu phaduna double agent oinaba akanba pressure torome wahang pahong tauba akanba wahi wata khonda amadi chai amurak anirak thabada ahanba lanpha oibagi akibaduga mahak Jordanian gi double agent oiba yaraklame amadi al qaeda gi maramda wari kaya amasu khangmangamke asumna Jordanian kangmuna CIA da amuk paw punamak tamke mawondagi phangliba paw khudingmak se achumba yamna matik chaba praman leiba hana amukta phanghidriba mawongda aronba e paw kaya ama phangmangamlame CIA gi damakta mahak se hero rock star ga pakhak oike mahak se Pakistan gi tribal area da phaw thazinduna akuppa e paw loba yaragani kanduna adugi matik nuaiba phawnoke Federal Administrative Tribal Area nattraga FATA hariba Pakistan gi mafum ase al qaeda gi damakta yamna safe oiba swagar ga chak manaba mafum amakakne hariba mafum ase Pakistan government thausadana mafum asida leiba terrorist asibu laksin naba control tawnaba honadraba mafum amakakne mafum asida volunteers medical worker oina changsinduna kana lei karam imung manung sing leibage kari chai kari tai haibana chingba khangnaba honanaba plan tawba horame mafum asida sangsinduna mafum asigi maramda khangnaba tanaba unaba honaba haibase mamal khwaidagi yamba thabak amakhakne aduga oithokpasu wagadaba adubu haujikti balawina maram moiraga punamak oithokpa yana leire amadi Bin Laden phangani haibagi mangluruba asadusu nauna mayon choklake maram asina CIA na yamna secret oiba CIA gi official kaya su leiba mafam amada balawi puraktuna ahenba wahang pahong tawnanaba amadi mission phawba thanaba khanaduna meeting ama silame meeting ase Afghanistan amadi Pakistan gi lonaba ngamkhaidagi kilometer 10 rom Afghanistan da sangsillaga leiba high security US military base camp gi manungda leiba CIA gi station amada silame plan asina Balawi Pakistan border faudna gari amada al qaeda na khankidanaba aronba lambi amada laklaga Afghanistan gi khos hariba mafam maduda leiriba ngasai gi CIA gi aronba ke masida laktuna official kaya ga wari shananaba sinbane mahakna lakpada ke masida leiriba check point singda mahakpu check tawdunaba Balawina CIA gi miwi singda khangalame maramdi mahakpu mafam dugi lanmi sing CIA ga allied oina thabak tawminariba Afghanistan gi lanmi singna khangkhrabadi mahakpu lanna siznakhiba yai nattraga awafamda tagani haibasine Balawi hauzik phawbagi oinadi yamna maruiba mishakne mahakna maram oiraga $1 billion kaya changna amadi chahi kaya changna chatharagliba mission ase mai pakadoribane maram asina mahakbu soida ngamdanaba check point singda leiribasingna usit thawaidana tawkidanaba normal protocol amasung precaution singdu ngahak na thairaga thamlaga chumdring thajillagnaba khangalame yamna chiraba matamda yengnabagi e paw putok pusin tawriba mising makhoigi risk amasung gain anisha chang onaba matamda risk na adumak hengane CIA na Balawi gi yamna chawba risk ama lauke maramdi mahakna oidaba amakak ngaglamada mission pumba maithi ga doribane adubu atubada darkar oiriba yengnabagi e paw adu launaba hotnaba haibasina most priority oikiba amadi madugi paw aduna al qaeda gi leader Bin Laden gi manak phawba lamjingba ngambagi oithokpa leibaduna risk pumba lauke
asumna matamdugi CIAꯒꯤ director Michael Sulikna phongdoe achumbane lanpham mayai yengnabagi aronba pau puriba misaksing asina purakpa pausina piriba kanabaduga amadi mahangna oidaba amakhak nganglambada lanmi tengol ama mang takpa yaba leibak ama kaiba yabagi phibamda leiribasiga anisha chang onabada mangjabana hele adubu risk pumba loduna lanpham mayai yengnabagi i pau purakliba mangonda thajaba pumnamak thamnaribane numitu 2009 gi December gi tang kunthra ne lungthel numit chap yungba matungda meeting asi silamme CIAꯒꯤ awangba ranksingdagi hawraga officer kaya balawi lakpa ngaire security director gi poktak matungina masak khangdaba gari amada lakliba balawi security check post marul ahum thokna leiribadu check amata tawdana thajilake asumna officer mayam ngairiba mafam adu pawwa changlake amadi mahak hek kumtharakpaga karigumba khara mahusaga manadaba mongda uke khulai paiduna lebliba CIAꯒꯤ officer singna makut thanganaba lauribadu tadana mikup kharagi matungda mahaki suicide base aduda yauriba bom adugi detonator shattuna yamna shakti leiba bom adu mikupta pokhairakibane jihadist doctor blogger adu mahak tawjaruba aranba thabak adugidamak shibagi chairak phawba masana yazakhiba triple legend haibadi al qaeda gi amu akonbada agent oiduna lerambane bomgi langasida CIAꯒꯤ officer yauna makhoi taret lekhide lekhidribasingi imung manungna asumna hai please continue the mission that our loved one was involved with 2009 dagi 11 phawba CIAg이 director oiramba Leon Penen asumna hai makhoi lekhidabasina mission asa makha sataduna mai pakri phawba lanthengnana ba aikoida ahenba thongna amadi pirabane makhoi sha tasengna lekhidaba nate makhoi warina atopasingda thongna pibasina takle madudi aikoi gi singlida isina hek cheliba makai mama leibaki damak katokraba lanmi sing shiba naidana legani Chapman came asigi thoudok asida chenaribasing dandi pidanadi tokide Abu Ahmad al-Kuwaiti hariba misaga sa Bin Laden phanabagi aroibu upaine tijin humjiliba asigi panthung asisu naksilaglame sahi ama hena i pau kaya pulap khomjinduna kanna thiba laknare lanpha mayam amadagi wari sing i pau kaya khomjinduna nainabadagi khanglakhe madudi al-Kuwaiti asa pesto haibadi Afghanistan Pakistan Iran da maruina ngangnaba lon Indo-Iranian language asing ngange mahak masimanau taret sui aduga mahaki mama mapa sa Pakistan dagi haurakhiba mioi singne aduga haujingna Kuwait hairiba leibak sida leiba hanjin al qaeda gi member singi zygotic database da cross check kayarak hana tawraba matung aroibada khanglake madudi Abu Ahmad al-Kuwaiti hairiba misaga sa mahaki identity ga chap manana songthoragliba Ibrahim Said kouba misaga si soidana oigani haibasine mi amakak maming lotpa masaksu lotpa adubu Abu Ahmad haina thirabadi punchi chupa panglamdabasu yaba mahak sa haujiki asengma maming Ibrahim Said ni khanglakpadagi Mahakpu phanabagi lambi sigi panthung naksilaglibane adubu Manipur ngasi ima leibaki damaktani haiduna phongna nongbai kuchu khlai paiduna tongnaribasing asi khajiktanga hena munna khantaba changi haijaninge ngasi lehaugaduriba digital footprint sing asa punchi sene hek leiriba makai mutatpa yagadaba nate adubu lana sisu punchi chupa tawraga leigadaba nate aduga haujik leiriba government political party asisu Manipur nattraga Bharat punchi chupa adum leigadaba nate munna khangminnasi hayeng tungda aikoi pulap awaba taminabasu yai aikoi bu yengshinba mi pattaba yamna yame masi khangna chattuna thabak khudingma maithong ani longna tawba darkar oi khanje wari maka laksage Ibrahim Said haujik mahak kadaida phangadage kanana mahaki maramda khangani haibasimadi aruba makhakne adubu Pakistan da leiriba Said ki mama mapa imung manungda mahakpu kupsen senabadi haurabane makhoigi imungi phone sing loina tap tawrame wari shanaba khudingma record lorame Said na phone namadagi nattraga number amadagi anirak suna amuk phawba tawrakhide amuktang wari shanakiba number sa wari loibaga deactivate adumak tawkhibane mahaki location asa amungna northern Pakistan da thokane amungna hek Rawalpindi da aduga kariguma kanda su Peshawar da adubu noma khakti mahangna yamna maroiba wai pareng amakhak mahaki imung manunga wari shanabada palakhi madudi ayhakna hana thabak tawminaramba makoiga amuk haujik thabak tawminari haibasine masidagi su CIAna Ibrahim Said amasung al-Kuwaiti anisha ama khakta ni haibasa chama chumgani haibasine Said chahi mapalomasida asoiba amatta yaudana thabak tawrakpada masigi wai pareng mateksina mahaki ahanba asoiba oirambasu yai adubu wai pareng mateksa CIAgi damaktadi paglaba samudra ironungda chahi mapan changna thirakhiba hira mani mukta adu phangbaga manakhibane CIAgi leijaba resource pumba thadaduna Said phangnaba thiba horake Pakistan ki mahakna khara toina call torpa mafam amada CIAgi undercover haibadi kana khangandana isham chamba mi malalaga leiba CIAgi lanmi singna Said pu ngaiduna leike CIAgi member khara Peshawar da lengdana adumak leishinduna al-Kuwaiti gi cell phone ado hangba ngaiduna leinake matamasida mahaki masak khangbadi natre gari tongduna lakani haibasi bawba knowledge amata leibadi nate
ꯁꯤꯑꯥꯏꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯣ ꯄꯦꯁꯥꯋꯥꯔꯗ ꯂꯩꯔꯤꯕꯗꯨ ꯀꯅꯥꯃꯠꯇ ꯆꯤꯡꯅꯍꯟꯕ ꯌꯥꯗꯦ ꯄꯥꯎ ꯈꯖꯤꯛ ꯍꯣꯈꯤꯕꯗ ꯑꯜ-ꯀꯨꯋꯦꯇꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯌꯧꯈꯤꯗꯨꯅ ꯇꯣꯔꯥ ꯕꯣꯔꯥꯒꯤ ꯃꯥꯏꯊꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯈꯤꯕꯁꯨ ꯌꯥꯔꯤꯕꯅꯤ ꯌꯥꯝꯅ ꯈꯥꯡꯕ ꯀꯟꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯍꯞꯇꯥ ꯀꯌꯥ ꯆꯪꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯤꯀꯨꯞ ꯅꯥꯍꯣꯝꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯔꯦ ꯑꯜ-ꯀꯨꯋꯦꯇꯤ ꯑꯩꯈꯣꯏꯅ ꯐꯥꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯄꯥꯎꯔꯧ ꯑꯃ ꯂꯩꯈꯤꯕꯅꯤ ꯉꯥꯏꯕ ꯀꯜꯂꯒ ꯕꯁ ꯐꯪꯉꯤ ꯑꯁꯦꯡꯕ ꯄꯥꯎꯔꯧꯗ ꯐꯝꯕ ꯀꯜꯂꯒ ꯐꯝꯃꯦꯟ ꯐꯝꯃꯤ ꯍꯥꯏꯕꯗꯨꯅꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯈꯥꯡꯕ ꯌꯥꯝꯅ ꯀꯟꯕ ꯄꯦꯁꯦꯟꯠ ꯂꯩꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏ ngasi hayeng hekta aigi ningba thungge mai paake haibadi yaroi nongmadi ikhang khangudana alqueti gi phone hanglake on tawrake aduga mahangna phone on tawriba mafam adusu siayena sangduna leiriba mafam adudagi yamna nakpa mafam amada makhoigi gari adu thawgalaktuna signal aduna wangna nakna phangba mafam thiraklame aroibadadi side na sizinariba gari masak khangma ngamke Suzuki gi anguba jipki mowong manba gari madugi manungda alqueti su yauraga leiribadu uke asomna mahaki masak adu khangbaga loinana alqueti amasung Ibrahim Said amakhakta ni haibadu henna mayek shenke hairiba gari asigi matungina duna Peshawar dagi Pakistan gi konungda leiba Abbottabad tahana lake aduga hairiba vehicle ase mayai oirap chawba hingkhol ahangba aduga nakaldana khara adum chawna saraba mathon ani wangba yumjaw amada thoujin khirame Abbottabad hairiba mafam ase mi lakh kulum leiba sahar amane makoina thoujin khriba compound ase dagi kilometer 3 lom tamak chatlaga leirabani Pakistan gi military academy hairiba yum asigi manakta CI gi surveillance team ama ningthina leiduna yengshinba hoke makoina khangke madudi yum asida makoi checkshinna asoiba amatta lehendana leirake yum sidagi mapan thokpase yamna checkshinna security gi akanba section thorang amaga loinana chatkane karigumba phone tawningba leirabadi mafam sidagi kilometer 100 hena chatlaga wari sanagani wari hek sanaba loibaga makoina sizinaba sim card mangangane makoina leiriba mafam asigi akoibase wangna wal tawsille khara amana fit 12 wangna khara amana fit 19 wangna yum asigi nakal lama wal khazinduna ikoi koishinduna pumhang hangna thammi aduga nakal lamadana leinaba yum mathon ani gi building mayaida gari thoujinba yabagi changda sangna gate adugi manungda nakal animak awangba wal gi mayaida chatpa lambi ama leigane nahakna mapandagi yengbada manungda kana lei kaidori haiba karimata uroidaba mawongda wal tawsille building asigi balcony ase fit 3 lom wangna amuk mangda khajillaga thambana balcony ase da thorakpa mi pawba masak khangma ngamde makoigi phatta haudising ahangba nakal gi compound aduda mai thadokane hena thijinbadagi khangi madudi hairiba mafam asidagi electronic signal amatta phangba ngamde haibase compound ase semnaba sanaba honabada paisa adugi matik changadaba mafamne yamna kunna surveillance team maduna yengsillamme madudi hairiba mafam asida Bin Laden lei natraga leite haibase mafam asigi maramda president da pau piba haibase tangai fada boirame President ga phaminaba meeting aduda CIA gi acting director amasung deputy director oriba Michael Morel da haikibasi ani khaktane ahanbada compound adugi manungda kari leiri amadi kana lei haibasi kunna khangdongnaba honagadabane ani subada wafam ase akhoi sikhak natana kana amata khanganba yade ima oigera baba oigera nupi oigera natraga thabak tawminariba collection gi manungdabu oigera kana amata khanganba yade haibasine Michael na fongdokpada maki chahi 30 gi career da hairibo wafam asi lotuna kanasu kangandana thamkibasina khwaidagi secret oina thammangam kiba wafam amakhak ni haina fongdoke likhun masa amakhak lik oikibada naksillaklaba mission asigi panthung ase amuk makoktagi haubaga chap managadoribane thama ena compound asida kana leibagi habisi kumna section na yengsilame 2010 gi loisilakpa adwaida masak khangdaba hana makoina yengsinbada songu udaba mishak amakhak uba horake mi ase makoina the pressure haina maming tholame pressure haibadi yamna manba yamna chanaba haina wan thok piba yai mahakse sumangumna thamliba mafam aduda hangat handa 12 13 rak chatkare aduga amuk manungda changkhigani CI gi director na mahak ase Bin Laden soidana oigani masak uhallo photo ama launaba honasi karigino na khoibo Hollywood cinema da kakti CI na asumna spy tobasi mi masak kasi hekta sat laungna puthokpa ngambadaine kadaino masak amuk to uhallo aingonda telescope satellite camera oining mama hekto oisano madu access tawduna masak sa amuk to uhallo aingonda yamna langtaknaba ngaingamdaba misak asi kanano haibadu masak khangningbagi ikau langbadu mikup khuding angakpa pangne hengalame Mr. Gasigi awangba haigtagi masak khangdongnaba honarame National Geospatial Intelligence Agency dagi paukhum lakhi madudi mahaksa fit 5 dagina 8 fawba wangi haibasini haibadi accurate oina piba ngamlamde masimakti yamna kanadaba paukhum ama oirame
mi khudimak hariba awang busigi marakta leiba ngaktane leijaba gyal lawsing thadaduna thijilibadu thoidongna misak asa masak khangdongna bo honabada mateng oigadaba paukhumdi amata phanglamde makhoigi mong batausi numit khudingi kupsen senaduna yengsilaba matong kaina thangdam asibasu khangmangamlake madudi yumjaw asida ahum suba family ama leiriba sa yumsidagi mapan song thok thokte habasi hariba third family asigi maram sa kamdongna khanglakliba no haina hangba wang amagi paukhumda CI gi deputy director Michael na hai paw asigi likhun kanana kamdongna khanglakhiba no haibasi kanamata da haiba yade asumna khumme hariba ahum suba family asa punna nupi ahum soi macha nipa ni aduga masu manga amasu le Shayana hana chingnabasa Abu Ahamasa drug dealer gumba oiduna drug ki karbar tawba natraga mibu phaba punba hatpa tawduna ransom tanba crime sing asigi makok boss oiba natraga Bin Laden gi ipaw putok pusin tawnaba mahak leiminaba misak ama oigani haina panaramane adubu hauzik mayek sengna khanglake madudi mahaksa Al Qaeda gi hauzik su member oiduna terrorist gi attack kayada mahaki khut yauri haibase interview ma da hariba Abu Ahmad ki akuppa pausing ase kamdongna khanglakhiba no haina hangba wangi paukhum dasu Michael na haiwu yakide top secret oina adumak thamke hauzik ti yumjaw asida leiriba da passer asi soidana Bin Laden oigani habagi chap chaba praman sing leire amadi masigi thajabadusu chap chana wang leire hauzik lurakli bo ofam de makoina surveillance team kaya thamduna yum asida kupsen senari basi kayam kuina lotlaga thamba ngamgadori habasine pawasa khazikak hokibada punamak arembane Shayagi manungda kopna khanaba horoglame mafum asida operation togduna misak asa khangdongnaba Pakistan da leiriba Shayagi chief of station Mark Gelton da hai mafum asida Bin Laden leire habasa 95% di soidana chumle adubu sayena ba kharadi adumak leke makhoi kharagi mota kariguma leiramdragana Pakistan government natraga makhoigi lanmi gi makoksing khanghandana operation tawruba matamda tholakadabasing Pakistan amadi USA gi marakta leinariba mari kaiba aduga khwaidagi luribana hek operation tawrubada Bin Laden leiramdrabadi mahagasa amuka hena checkshin lot ki gadauba mang ki gadaubaduni luribase wafam singa sa president ningthina sugaina khangalame oirakpa yabasing ningthina nainraba matung mafam asida military operation lanmi changanduna yengshinnaba ayabadu piramme aroibada mafam asida lanmi thajin ba haibasida punamangna yanarame mafam asida sangadoribase ningthina train tawraba awangba thakta langi maramda haisinglaba lanmising amasung masibu luchingadoribasina star ahumge officer Admiral William Hayes McRaven ne President amadi mahaki naknaba miyoisingna option ani puthore madudi amana airstrike haibadi nongtaktagi fighter jet sing sizinaduna compound ase ut olhanba aduga ani shubagi sina helicopter sizinaduna lanmising thadaduna mafam ase khudum chanchenba landasinba airstrike haibasidadi yamna safe oire USA gi lanmi CIA gi official sing siba sokpa amata yauraroi toigumsung makhada leiriba mising gi masing hena siba sokpa yaugadore mafam asida leiriba atopa imung manungi mioi kunnithoi rom amadi manak nakpada leiriba sing hena sokpa siba yaugane aduga khwaidagi maru oiribana mafam asida leiramgani chingnariba Bin Laden sikre natraga sidri mafam sida leirami natraga leiramde haibadu khangba confirm oibasu ngamlaroi maramasina ahanba option se president ayaba piramde masigi mahut anishuba option ase khanduna helicopter da lanmi pushinduna mafam masida landana ba warep lauke William na lusingadoriba USA gi best of the best red squadron gi SEAL team 6 mission asigi dabak hapta ahum training tawraba matung sem saba loiduna chatnaba thorang loire khongchat asigi mong batawsina helicopter ani da yumjaw aduga ahangba lampak oina leiriba aduga gi tainaba mafam duda helicopter amadagi makhoi 12 thadarakpa aduga manungda taruk changba taruk amana mapanda ngaiduna leiba aduga helicopter amana building gi mathak ithang thangba rooftop ta thadaduna makhoi nipan amana mathaktagi yumjaw adugi manungda changlakadabane USA gi constitution gi matungina mission asigi commander in chief ase matamdugi USA gi president Barack Obama ne mission ase USA gi oina prithibigi anishuba lanjaw gi hek matungda oikiba khwaidagi maruoiba mission amane khongchat ase Bin Laden bu phaba nate hat paduni haiba mayek senglamme mission ase gi order William McRaven oijarabasu president na khujek piraba khongchat amakhakne Numina du 2011 gi May gi tang ama ayuk pung 13 makhairom taba matamdane Washington DC gi White House gi situation room da President Barack Obama amasung mahaki National Security Council sing punna phaminaduna khongchat asigi khudaki oiba pawdam tanaba ngainare lengli da leba CIA gi headquarters gi khongchat asi kupna yengsile Special Operation Regiment gi chamaga humpu suba battalion the Night Stalker haina khangnaba Jalalabad ki air base gi mafam dugi numidang pung 10 taba matamdagi paiba horke
Pakistan ki radar da phaba ngamdana ba semdok sadok laba Black Hawk haina khangnaba lan gi helicopter anida shield team sing asibu puraga atopa chinu haina khangnaba mi punaba achoba helicopter ani amaga mating darkar hoirakpada sangsin naba sem saraga leramme Yumzaw adu yogadaba minute ani gumba watlingai chingama hek lanthokpaga mafam sidagi Pakistan ki radar da helicopter ani sha phaba ngambagi shakti gi manungdadi leiragadabane adubu hariba matam asida Pakistan ki maikaidagi kariguma makhal amadagi reaction lakide aduga mafam adu yogadaba minute khara khakta ngairaba kanda mamangda amukta phangkidriba signal lama surveillance team maduna phaba ngamke hariba yumzaw asidagi shayena mamangda amukta masak khangkidriba mobile phone ama activate torake mobile phone adugi warishina makhoi mathaktagi mafam asida landaba lakle haina atopa al qaeda gi member amaga sanaba warine wafam asidagi khangmangamke yum asida leiriba sing active oikre sem sakre nongmai shoidana kapnaragani habase mission asa tumina lotion badi yararoi aduga shayena chingnabasina kariguma kolado Pakistan gi military base ga phaunabo oiramlabadi henna khudongthiba nangadoribaduni nungsa thiribase maramasina mission asa sopnagi minute kunthra da loishina ba pandam thamlamme helicopter ani sa ahing nongyai pung 12 gi swaida mafam adu yoramme ahan bagi yumzaw adu gi makada lanmising thadaramgada ba helicopter adu mahausa ga manadana haiba horaklamme amasong kanghodana helicopter asigi power supply adu mathau tawdre haiba khanglake amadi ahangba compound adugi sharukta walga tainana tasilamme hairiba pausimakti chawkrida phamduna mission asibu yengsilliba paw tariba mayam White House lengli humang anapi kanakhibare akibana pik thanaki khudimak arimada taragadra khanaki adubu mission makha satharamme tuna yangna lanmising adu helicopter dagi kumtharaktuna yumzaw adu tamna lake helicopter asina tasinkiba crash tawkibagi makon aduna tumduna leinaramba yumthang nariba mayam hoganarake amadi mai thanganaba horake phibam asida mission asa kuina panthaba yaroi haiba khangke matam amadi target anisha lamjel kanna tanarake anishuba helicopter plan gi matungina rooftop ta tagadabadu tadre compound adugi mapanda taduna lanmising thadaramme thuna yangna lanmising chenchilami main entrance adu nataba atopa changpham gate palibasing aduda lanmising khaidongna duna thamme aduga ataina makha tana yumjaw tamna changkhre ahanbagi lanmising gate adu hanglamdabana wall adu kalaga hangdoke amadi anishuba lanmising changlakadaba main entrance adu hangdoktuna makhoisu punna yumjaw adu tamna changke ihan han boina yum adugi sumang matek tuda hek changlakpaga nongmai kapa hoke amadi nongmaina palibudu alkueti oiramke lanmising adu yumzaw adu da changle ground floor dagi ahan ba floor kakhalake amadi first floor gi ka amada anishuba mishak ama amuk thengnaduna kaptuna hale maki nupi adusu kudaktuda kaptuna hatke masigi matang second floor kana bo honaringai masak khangdaba nupa ama muk thorake madusu kudaktuda nongmaina kaptuna hatke mahakto Bin Laden gi macha nupa oiramke asomda second floor clear toke floor asigi bedroom amada angangsing amadi nupi ani thengnake ahum suba floor kana ba sem sarame third floor asida Bin Laden lotlaga leigani habasi chap chana thajanake floor asida karakpaga Osama haina ming hanjin kaurame kumlakide kaadu da changnaba honake pauron chena loliba kaadu gi thong adu thugaike amadi nupi ani amasu leramke nupa miyai chalaba ama leptuna leiri amadi manakta AK-47 rifle ama khinnuna thame adubu mahak nongmai adu laurunaba honarudre tumina leptuna leiri ahanba kaadu da changlakhiba lanmi adu ngaihak yengduna leike amadi nupi adu thaidongnaba honaringai anishuba kaadu da changlakhiba anishuba lanmi aduna marai bakta maki rifle aduna kapke shield team dagi radio pairiba lanmi aduna shayagi headquarter da pau pirake madudi compound secure Geronimo hanjin mari mangarak hairake Geronimo haibadi mission asigidamak Bin Laden sire haiba khangnaba semkhiba code language ama khangne pawase tabada CI official sing thajaba ngamnakide director na ani ahumlak hangke soidrabra akhoi Geronimo phanglabra William na aroiboina kumlake yes we have Geronimo adubu mission ase loidri atien matamda nangna lariba Pakistan gi military base da pawase yaudringai thongna ba honake Bin Laden gi asiba hakchang packaging torame mahaki kaadu da leramba computer singi hard disk che chang maruiba kaya khomjinduna angam makai puna ba honare crash tawkiba helicopter adu thugairam batake bomb fit tawsinduna helicopter adu gi mong mato mahaki advance oiba system sing huran kidana ba thugairam ke backup ki damak lehoba helicopter ani do paisilaktuna asok apan amatta yaudana mission adu minute 39 da haibadi makoina plan tawkibadu dagi minute 9 chontaraga mission loition ke Jalalabad airbase yauraba matungda mahaki DNA test amadi facial recognition dagi mahaka sa Bin Laden ni haiba confirm tawke masigi confirm asigi matung president na White House da media gi mamang da lauthoke ngasigi America na sangsin gi ba operation amada Bin Laden hat pangamkre
CIA na Bin Laden gi laifam khanglakhibagi thijin humjinbada achoba thoudang loukhibi thongna leibi CIA gi official nupi ama yauke mahak to friend Mure hariba nupi asine mahak CIA gi terrorism analysis gi director oiramba mishak amakhakne 9/11 gi thokdok asigi matung phattaba negative impact mayam ama leike USA gi government na USA Patriots Act 2001 kauba law ama pass toke masi opposition gi party sing na su thoidongna yengluba tawdana ayet pa yaudana pass toke ek asina hariba sa khajitang chingnaba leirabadi USA gi citizen ama hekta government na spy toba yai haibane mi amagi phone electronic device access tawningma matamda hekta tawba yabagi ayaba nangi phone da yauriba private file document kaya hekta yengba yaba punamak access tawbada ko na nattraga law na ayet pa lehendabane masina US gi citizen singi privacy haibadu mangke masina ruling political party singna vote kanaba lana sinaba fawa yaurake opposition singi machin mena bohonabada ek asi sizinarake masi punamak CIA da thabak tawba Edward kauba nupa amana government na terrorist spy tawnabagi namada sizinariba asoiba sing sabak phaglaktuna achouba watho oike hairiba singi matangda yamna maming chatkiba Hollywood cinema ama lei maming du kari kaubagi comment section da thamiramo 9/11 gi thokdok asibu sathakiba makuak oiriba Laden bu phanabagi damak America na sahi tara chumna Afghanistan da lan chatharibane khara pikpa leibak ama pumlang langba makai sakhalanba yagadaba paisa mapun thadaraba matung 2011 da lana sigi mahi phangke yamna tension laga hairabada Bin Laden asigumba tamthiraba akibagi masak oiraba thong ama sathakibagi maruiba maram sa Middle East country singda ngai hak laitana awopa saba makhoigi influence adugi matik wangkhalakiba asinane adubu mapangal kanba ani muknarakpada ason malanjadraba praja singna baligi hameng oikibane Bin Laden hai Muslim singda hantana yengba mideng otpa naiba tawba maruine Israel da mateng pangsinduna Palestine loksinduna lam pakthok chawthokiba Gulf War da yausilakiba kayasing laman khumbane adubu 9/11 gi matung Muslim singda otpa naiba tawbasidi hanthabadi lairadana ahoina dum hengalake America da Muslim singda tathi tawaina tawbagi discrimination gi chang thu na yang na wangkhalake makhoibu phaduna jail da thamduna otpa naiba kaya chathake Muslim singi hingbagi hak mangke India gi Sikh masa makoi sangna khakpana maram oiraga Muslim amasung Sikh kokyeta kari da khenari badu yengdana makoi taruk phawa Muslim moiraboi ningduna mopna maram oiraga hatke Muslim sing da sathakiba miut minai ase khangba ngamdabadagi laman khumningbagi mayaina naha kya lalhoba ohenkibasu kongaine amarom da Bin Laden World Trade Center thuaiduna mahaki pandam madu phangke adubu masigi pap asigi price Afghanistan amasung Iraqi samjaraba praja singna mayoknake sahi tara chupna sathakiba lan aduna laibak ase kangkhong chahenke sahotpagi lambi tatke Afghanistan lanfam onthokibadagi hendoktuna haujikti terrorist ki thabak thawong kya sathariba Taliban hariba organization asina laibak ase pale awaina dum Afghanistan da leiriba chamjaraba Muslim sing hingbagi hak mangkhre Muslim sing da miot minai chathagibadugi laman khumboina Bin Laden 9/11 gi attack chathaduna mioi lishing kaya hatki America na su masigi laman khumboina Afghanistan khak natana Middle East da leiriba leiba kaya dagi misham praja kaya hatpayaba hatkre otpa naiba yaba kaya otkre naikre laman khumba haibasibu karino laman khumba haibasi nataba atopa khongthang amata leitrabra laman hek khumnariba makai ladi loiba nairoi mang takbagi loiba nairoi America gi politician sing amadi Bin Laden gi achoba organization asi muknarakpada makhoi masel lan tawnaduna ngamthongnabagi mahut apangba praja sing adubu khulai oina sizinaduna maman yamlaba thawai kaya manghanke lairaba imung tara khak ina khulalu haibadadi paisa puthokloidaba sendong hana ugadaba makhoina lan gi damakta lupa $1 million kaya thadake manganke aroibada thadakriba mangankriba punamaksigi maruiba maramsa napal lamadi pen banaidaba haibaduna oirame English da haragana ego amadi greedy haibasina punamaksigi maruiba maramne masigi damakta punsi mai kaina mayamdagi nungsiba amadi momon minoksig haloina bidai lawjare athubada anauba video amaga mu akhoi punna thengna minarse punamakpu amuka hanna thagatjare